National Highway 2 Churachandpur Sajliba Anglo-Cookie War Gaina Hekta Thonjinba Centenary Gate asi PWD na ayaba piraga sakiba gate nate kumja inisani kunithogi December 18 gate asi lauthoknaba concern DC da order pikhrabasu hozik fawba gate asi lauthoktribasi karigino asigumba illegal oiba gate asi mari leinaba authority na athubada lauthokpiu haina RPI Atwalegi National Secretary oiriba political activist Mahesor Thonaujamna mari leinaba authorities singi puning chungsinkhrai Hiram asiga mari leinana Kaisampata leiba mahaki yumda pangthokhiba pawmi singa unabagi thoram amada wafam asi phongtoloduna Mahesor hai National Highway 2 gi Churachandpur da sajiliba Anglo-Cookie War Centenary Gate asi PWD dagi ayaba lawraga sakibra haibagi matangda PWD da RTI thabani maduda PWD gi maikadigi gate asi sanaba PWD dagi ayaba lawkhiba leite amadi PWD gi maikadigi su ayaba pikhiba leite haba pakhum laklei gate asi maitaina maithana ba hotnarami haina maral sibadana tana history da thokhidaba thodok ama oiriba Anglo-Cookie War gi samjin sajinba History sing Delhi University yauna ajoba university sing da syllabus oina hapnaba hotnariba Cookie singi aranba amadi samjin sajinba thawong kaya asi kadai fawba chumbagi haiba khangdoknabagi damak RTI asi thabani masida mapan lamdaki law kaina khulai paraga changsilakpa chin cookie narco terrorist na backing tawraga Cookie furukki miyoi singna asigumba aranba thawong kaya asi chatharibani permission yaudana sabana maram oiraga gate asi illegal oibadana tana aranba history amasu lehanaba hotnare PWD nasu ayaba pikhiba leitraba amadi gate asi lauthoknabagi instruction pikhibasu leirabanina manipurda aranba history thamdanaba hozik leiriba gate asi mari leinaba authority na athuba matanda lauthokpiu lonina semjin sajinba Anglo-Cookie War gi history asi thokhide habagi clarification su authority na pibiu haina Mahesor Thonaujam na puning sikslakli Hamapan hena phazar dem Manipur gi irang si taseng na huzik me tang ahumda Cookie community gi amasung lakliba illegal immigrants makoi amasung militants singsina koi gi backing leire haira kanda koi leiriba makoi gi Cookie community gi mi singsina sandu iba false propaganda sandu omba koi gi Anglo-Cookie War Centenary Gate se koi gi maithana batorami maitain maithana batorami kaina haijalakpa adudagi koi gi Delhi University daga koi Anglo-Cookie War 1917-1919 sigi koi syllabus ka hapchen naba torakpa koi gi distorted history koi gi sungai leramdaba koi gi leramdaba war haitare si koi gi mayam the larik oin tamanaba honarakpa aduga larik sing the phongnaba honarakpa koi gi maming leram university daga hapchen naba honarakpa aduga Manipur da sungai leramdaba koi gi leramdaba history haitare adugi centenary gate ama huzik leiribase si saribasigi permission leibra leitabra si kanana taro saribano si history se lana chalalibase karigino haiduna sigi kumana kanana si sanabagi damakta koi gi permission Ini banona aina public works department da koi RTI hazabasida koi works department dagi reply ya ngasi phange ngasi yore aduna sigi reply da Anglo-Cookie War Centenary Gate huzik Churachandpur National Highway number 2 da leiri base sigi construction gi permission amata public works department dagi amta permission amta phangde permission da pide haibagi makoi dagi RTI reply lakpire aduga sigi mathakta su na koi 19 December 2022 da haitare concern DC da si gate si lokthok pagi matang da su order pikhiba leire che sigi aingonda pirak reply sigi matung ina haitare adu suk koi de base sigi aran history thamaga hujiki ming koi gi leiriba praja singda sida aran history phangna ba tawri base sigi gate si niyom chadana National Highway number 2 da sajali basi si kadawai sari bano lokthok na ba order pikhaba da hujiko lokthok tri base karigino aduna Huzik RTI reply dagi su khangzare public works department dagi sigi permission pikhiba amta leite haibagi potam su leirabanina sigi centenary gate si concern department na Manipur amata ni huzik leiribase adu Manipur sida akogi Manipur sida aranba history da chatpa pamde aranba history amta lahenba pamde aduna aranba history leitaragadi tawriba aranba sing mafam si leitaragadi aduna akogi hayeng tungda lakataba generation gi tamakta akaiba mayam lakani aduna yaragadi sigi 19/12/2022 da su sigi removal gi permission pigiba koi order pikiba leirabanina Anglo-Cookie War Centenary Gate si yam thuna lokthokpiro aduga sigi war Anglo-Cookie War 1917-1919 se sunglai leitaba oibanina sigi leiriba concern department na su sigi history leiribase lale haina su haibiro na koi concern related officials haise